ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯔꯣꯟꯕ ꯁꯨꯔꯨꯡ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯔꯣꯟꯕ ꯁꯨꯔꯨꯡ꯫ ꯖꯟꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯥꯏꯇꯣꯝ ꯂꯩꯒꯟꯕ ꯆꯍꯤ 23ꯔꯣꯝ ꯁꯨꯔꯕ ꯄꯥꯈꯪ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯇꯣꯝꯇ ꯄꯣꯛꯏ꯫ ꯃꯇꯣꯝꯇ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯂꯩꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯁꯨꯖꯟ ꯅꯣꯝꯖꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯑꯗꯨꯃꯉꯥꯏ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯣꯡꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯩꯊꯦꯜ ꯂꯨꯛꯃꯥꯏ ꯄꯥꯟꯗꯨꯅ ꯍꯤꯡꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯠꯄ ꯆꯥꯕ ꯖꯟꯗꯨ ꯃꯕꯨꯛꯅꯤꯡ ꯀꯌꯥ ꯄꯦꯟꯖꯔꯝꯗꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯜ ꯑꯁꯨꯝ ꯑꯣꯏꯁꯜꯂꯛꯀꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯏꯕꯃꯗꯨꯁꯨ ꯂꯥꯛꯀꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯟꯖꯤꯜꯂꯨꯕꯗ ꯖꯟꯗꯨ ꯃꯍꯥꯛ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯥꯏꯕꯗꯣ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯒ ꯊꯣꯡ ꯃꯥꯟꯅꯅ ꯆꯠꯄꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯖꯟꯗꯨꯅ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇꯃꯛ ꯇꯧꯗꯨꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯁꯦꯟꯖꯥꯝ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯅ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯖꯟꯗꯨ ꯃꯍꯥꯛ ꯈꯨꯜꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯂꯣꯏꯁꯤꯟ ꯈꯝꯖꯤꯜꯂꯤꯉꯩ ꯇꯥꯟꯖꯥꯅꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯐꯩꯄ꯭ꯔꯨꯁꯨ ꯃꯍꯥꯛꯄꯨ ꯍꯧꯕ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯅ ꯃꯍꯥꯛꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯖꯟꯗꯨꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤ ꯋꯥꯔꯤꯇꯇ ꯁꯥꯏ꯫ ꯑꯗꯨꯕꯨ ꯐꯩꯄ꯭ꯔꯨꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯐꯩꯄ꯭ꯔꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎꯗ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯨꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯣꯠꯅꯕꯗ ꯂꯦꯞꯇ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯖꯟꯗꯨꯗꯤ ꯃꯗꯣ ꯍꯣꯠꯅꯩ ꯍꯥꯏꯗꯨꯅꯁꯨ ꯄꯩꯁꯥ ꯐꯪꯒꯗꯕ ꯃꯑꯣꯡꯗ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯜꯂꯛꯂꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯧꯔꯤꯕꯗꯨꯗ ꯌꯧꯁꯜꯂꯔꯤ꯫ ꯇꯧꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯦꯂꯥ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯝꯗꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯖꯟꯗꯨ ꯑꯃꯗꯤ ꯐꯩꯄ꯭ꯔꯨꯁꯨ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯟꯃꯤꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯗꯤ ꯐꯩꯄ꯭ꯔꯨꯗ ꯃꯍꯥꯛ ꯏꯅꯥ ꯈꯨꯟꯗꯕ ꯌꯥꯗꯦ꯫ ꯏꯅꯥꯕꯨ ꯈꯨꯟꯅꯤ ꯍꯥꯏꯔꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯊꯣꯛꯁꯅꯨ ꯂꯣꯏꯅꯃꯛ ꯑꯩꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯩꯄ꯭ꯔꯨꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯌꯥꯕ ꯊꯕꯛ ꯑꯃꯗꯤ ꯂꯩ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯅꯪꯅ ꯄꯥꯡꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯅ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯐꯩꯄ꯭ꯔꯨꯅ ꯆꯨꯝꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯟꯕꯨ ꯂꯥꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯂꯣꯠꯁꯤꯜꯂꯝꯕ ꯁꯅꯥꯅꯦ ꯍꯥꯏꯗꯅ ꯆꯥꯎꯔꯕ ꯃꯟꯗꯤꯔ ꯑꯃꯗ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯅꯤꯡꯊꯧꯅ ꯊꯅꯝꯕ ꯁꯅꯥꯂꯨꯄꯥꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯨꯔꯕꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯀꯔꯣꯔ 2,000ꯒꯤ ꯆꯥꯡꯗꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯐꯪꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯟꯗꯨꯗꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯀꯔꯣꯔ 2,000 ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯖꯟꯗꯨꯅ ꯀꯔꯥꯏꯋꯥꯏꯗ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ? ꯃꯗꯨꯗ ꯆꯪꯕ ꯀꯥꯟꯗꯅ ꯀꯔꯤ ꯆꯪꯕ ꯃꯤꯅꯒ ꯉꯪꯂꯣꯏꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯩꯄ꯭ꯔꯨꯅ ꯆꯪꯕ ꯃꯇꯝꯗ ꯃꯤ ꯀꯅꯥꯁꯨ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯥꯏꯁꯪ ꯃꯅꯨꯡꯗꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯤ ꯍꯥꯏꯗꯨꯅ ꯅꯍꯥꯛꯄꯨ ꯐꯥꯒꯗꯧꯔꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯈꯛꯇꯗ ꯃꯤ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯀꯅꯥꯁꯨ ꯁꯦꯟꯅꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯐꯥꯎꯕ ꯃꯤꯅ ꯄꯥꯛꯅ ꯂꯥꯛꯄ ꯂꯥꯏꯁꯪ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯗꯨꯗ ꯖꯟꯗꯨꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯆꯠꯂꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯁꯅꯥꯂꯨꯄꯥꯁꯤꯡ ꯑꯗꯨ ꯍꯨꯔꯥꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯐꯩꯄ꯭ꯔꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯖꯟꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯅꯕ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯖꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯕꯨꯛꯅꯤꯡꯗ ꯃꯑꯣꯟ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯀꯔꯤ ꯀꯝꯗꯧꯕꯖꯥꯠꯅꯣ? ꯃꯐꯝ ꯑꯗꯨꯗ ꯆꯪꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕꯖꯥꯠꯅꯣ?
ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕꯗ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯒ ꯀꯔꯤꯒꯤꯗꯃꯛꯇ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯔꯤꯕ ꯁꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇ꯭ꯔꯤꯕꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯈꯟꯖꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯕꯁꯨ ꯃꯍꯥꯛ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯑꯣꯟ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯅꯣꯡ ꯑꯗꯨꯃꯛ ꯉꯥꯟꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯖꯟꯗꯨꯗꯨ ꯐꯩꯄ꯭ꯔꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯩꯄ꯭ꯔꯨꯗꯤ ꯃꯍꯥꯛꯁꯨ ꯊꯕꯛ ꯑꯃ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯟꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯩꯄ꯭ꯔꯨꯗ "ꯅꯍꯥꯛꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯃꯟꯗꯤꯔ ꯑꯗꯣ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯛ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯂꯒ ꯀꯅꯥ ꯑꯃꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯩꯄ꯭ꯔꯨꯅ "ꯑꯩꯁꯨ ꯈꯪꯗꯦꯗ, ꯂꯥꯏꯔꯤꯛꯇ ꯀꯩꯗ ꯌꯥꯎꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯊꯤꯖꯤꯜꯂꯨꯕꯗ ꯑꯁꯦꯡꯕꯒꯤꯁꯨ ꯂꯩ ꯍꯥꯏ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯊꯤꯔꯨꯔꯕꯗꯤ ꯊꯤꯔꯤꯕ ꯃꯤ ꯑꯗꯣ ꯑꯆꯧꯕ ꯂꯥꯏꯅꯤ ꯃꯤꯅꯤ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯌꯣꯠꯁꯟꯗꯨꯅ ꯆꯥꯊꯣꯛꯏ ꯍꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯀꯤꯗꯨꯅ ꯀꯅꯥꯁꯨ ꯊꯤꯕ ꯆꯠꯅꯗꯦ꯫ ꯃꯃꯥꯡꯊꯛꯇ ꯍꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯆꯠꯇꯨꯅ ꯊꯤꯅꯔꯨꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯥꯏ ꯄꯥꯛꯈꯤꯗꯦ꯫ ꯃꯊ꯭ꯋꯥꯏ ꯃꯥꯡꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯍꯜꯂꯛꯈꯤꯕꯅ ꯀꯣꯡꯒꯥꯏꯅꯤ" ꯍꯥꯏꯗꯨꯅ ꯖꯟꯗꯨꯗ ꯐꯩꯄ꯭ꯔꯨꯅ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯁꯨ ꯖꯟꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯐꯩꯄ꯭ꯔꯨꯗ "ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯐꯩꯄ꯭ꯔꯨꯁꯨ "ꯑꯩꯁꯨ ꯈꯪꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯃꯇꯨꯡꯗ ꯅꯍꯥꯛꯁꯨ ꯂꯥꯛꯂꯣ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯌꯦꯡꯗꯨꯅ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯄꯥꯃꯤꯟꯅꯔꯁꯤ" ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯐꯩꯄ꯭ꯔꯨꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯖꯟꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯖꯟꯗꯨ ꯃꯁꯥꯗꯣ ꯌꯥꯝꯅ ꯆꯔꯥꯡꯅꯩ꯫ ꯀꯗꯥꯏꯋꯥꯏꯗꯕꯨ ꯂꯩꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ꯫ ꯐꯩꯄ꯭ꯔꯨ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯃꯍꯥꯛꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯖꯟꯗꯨꯗꯨ ꯐꯩꯄ꯭ꯔꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯐꯩꯄ꯭ꯔꯨꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯅ ꯐꯩꯄ꯭ꯔꯨꯗ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐꯩꯄ꯭ꯔꯨꯅ "ꯆꯠꯁꯤꯜꯂꯛꯑꯣ, ꯏꯕꯥꯅꯤ ꯌꯦꯡꯃꯤꯟꯅꯔꯁꯤ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯐꯥꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗ ꯂꯥꯏꯁꯪ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯇꯥꯛꯂꯝꯂꯤ꯫ ꯑꯗꯨꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯗ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯂꯥꯟ ꯁꯣꯛꯅꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯁꯨ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯂꯩꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯁꯪ ꯑꯗꯨꯅ ꯂꯩꯔꯤꯕꯗꯨꯗꯤ ꯆꯤꯡ ꯑꯃꯒꯤ ꯆꯤꯡꯗꯣꯟꯗꯅꯤ꯫ ꯆꯤꯡꯗꯣꯟ ꯑꯗꯨꯗ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ ꯂꯥꯏꯁꯪ ꯑꯗꯨ ꯈꯣꯏꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯝꯕ ꯑꯗꯨꯗ ꯖꯟꯗꯨꯅ "ꯑꯁ, ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯁꯤꯗ ꯂꯩ ꯍꯥꯏꯕꯗꯨꯃ ꯍꯥꯏꯗꯣꯛꯂꯝꯂꯕꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯒꯗꯕꯅꯤ"꯫ ꯃꯗꯨꯗ ꯐꯩꯄ꯭ꯔꯨꯅ "ꯑꯁ, ꯑꯗꯨ ꯈꯪꯗꯣꯛꯂꯝꯃꯗꯤ ꯑꯩꯈꯣꯏꯁꯨ ꯉꯥꯟꯅ ꯆꯠꯂꯒ ꯂꯧꯔꯣꯏꯗ꯭ꯔꯣ? ꯅꯪ ꯁꯤꯁꯨꯕ? ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯁꯪꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯊꯤꯖꯤꯜꯂꯨꯕ ꯇꯥꯕꯅꯤ, ꯅꯠꯇꯅꯗꯤ ꯐꯪꯉꯣꯏ꯫ ꯇꯧꯕꯇꯕꯨ ꯊꯤꯖꯤꯜꯂꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯋꯥ ꯑꯅꯥ ꯇꯥꯈꯤꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯑꯩꯗꯤ ꯆꯠꯍꯟꯅꯤꯡꯗꯦꯕꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯖꯟꯗꯨꯅ "ꯑꯃꯕꯨ ꯑꯣꯏꯔꯦ, ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏ, ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯔꯝꯂꯒ ꯖꯟꯗꯨ ꯆꯠꯈ꯭ꯔꯦ꯫ ꯖꯟꯗꯨꯅ ꯐꯩꯄ꯭ꯔꯨ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯍꯦꯛ ꯌꯧꯕꯒ "ꯏꯕꯥꯅꯤ ꯆꯠꯂꯨꯁꯤꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯐꯩꯄ꯭ꯔꯨꯗꯤ "ꯑꯩꯗꯤ ꯌꯥꯎꯖꯔꯣꯏ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯂꯤ꯫ ꯑꯗꯨꯕꯨ ꯖꯟꯗꯨꯗꯤ ꯁꯣꯏꯗꯅ ꯆꯠꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯖꯟꯗꯨꯅ ꯀꯔꯝꯕ ꯅꯨꯃꯤꯠꯇꯒꯤ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯒꯦ, ꯑꯗꯨꯒ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ 5-6ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯖꯟꯗꯨꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯂꯥꯡꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯖꯟꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ "ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯖꯟꯗꯨꯅ "ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯟ ꯇꯥꯜꯂꯨꯒꯦ, ꯑꯩ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯖꯟꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯖꯟꯗꯨ
ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯏꯁꯪ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯔꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯕꯨ ꯍꯪꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯇꯝꯁꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯅꯅꯕ ꯂꯥꯛꯄꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯁꯨ ꯅꯪꯂꯤ꯫ ꯒꯥꯔꯤ ꯐꯪꯗꯕꯅ ꯃꯈꯣꯡꯅ ꯂꯥꯛꯄꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯈꯤꯕꯅꯤ꯫ ꯖꯟꯗꯨ ꯃꯍꯥꯛꯀꯤ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯃꯌꯥꯝ ꯑꯗꯨꯒ ꯑꯁꯨꯝ ꯂꯥꯛꯄꯅꯤꯅ ꯋꯥꯕꯅꯁꯨ ꯇꯞ ꯇꯥꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯊꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯐꯝꯂꯤ꯫ ꯀꯨꯏꯍꯧꯗꯦ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯥꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯖꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯥꯏꯁꯪ ꯑꯗꯨꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯖꯟꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯈꯟꯅꯅꯕ ꯑꯃꯗꯤ ꯇꯨꯝ ꯍꯤꯞꯅꯅꯕ ꯃꯌꯥꯝꯗꯣ ꯃꯊꯪ ꯃꯊꯪ ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯖꯟꯗꯨ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯇꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯅꯨꯃꯤꯠ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯅ ꯆꯥꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔ ꯆꯥꯗꯨꯅ ꯃꯍꯥꯛ ꯍꯤꯞꯊꯔꯤ꯫ ꯇꯨꯝꯊꯕꯗꯤ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯃꯁꯥ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯖꯟꯗꯨ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯇꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯂꯩꯕꯗꯨ ꯍꯩꯅꯔꯛꯇꯗꯨꯅ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯇꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯇꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯖꯟꯗꯨꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯌꯦꯡꯊꯈꯤꯕꯗ ꯇꯝꯄꯥꯛꯁꯤꯡ ꯑꯗꯨꯗ ꯈꯨꯡꯒꯪ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃꯅ ꯃꯩꯅ ꯄꯔꯦꯡ ꯄꯔꯦꯡ ꯊꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯖꯟꯗꯨꯒꯤ ꯃꯃꯤꯠꯇ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯒꯨꯝꯅ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯅ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯆꯤꯡꯗꯣꯜ ꯑꯁꯤꯗꯒꯤ ꯌꯦꯡꯊꯕꯗ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯗ ꯍꯥꯏꯗꯨꯅ ꯖꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯗꯨꯗꯨꯒ ꯖꯟꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯗꯁꯨ ꯌꯦꯡꯂꯛꯂꯒ ꯂꯥꯏꯁꯪ ꯅꯪꯒꯤ ꯅꯥꯀꯥꯗ ꯌꯥꯝꯂꯕ ꯁꯅꯥꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯅꯤꯡꯊꯧꯅ ꯂꯣꯠꯂꯝꯃꯤ ꯍꯥꯏꯕꯁꯦ ꯖꯟꯗꯨ ꯑꯩꯅ ꯈꯪꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯖꯟꯗꯨꯅ ꯂꯥꯏ ꯑꯗꯨꯗ ꯈꯨꯔꯨꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯟꯗꯨ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏ, ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯊꯤꯗꯣꯛꯄꯅ ꯆꯨꯝꯒꯅꯤ ꯈꯜꯂꯗꯨꯅ ꯖꯟꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ꯫ ꯆꯥꯎꯔꯕ ꯂꯥꯏꯁꯪ ꯃꯟꯗꯤꯔ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯨꯞꯂꯤꯕ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯨꯗꯛ ꯑꯗꯨꯗ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯖꯟꯗꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯦꯞꯈꯠꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯖꯟꯗꯨ ꯄꯤꯛꯇꯛ ꯇꯧꯅ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯁꯅꯥꯂꯨꯄꯥ ꯌꯥꯎꯕꯖꯥꯠꯅꯣ? ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯁꯤꯒꯤ ꯐꯝꯐꯝ ꯐꯝꯐꯥꯛ ꯑꯁꯤꯗꯒ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯋꯣꯟ ꯈꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯟꯗꯨꯗꯣ ꯃꯍꯥꯛꯁꯨ ꯄꯣꯊꯥꯔꯨꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯨꯝꯕ ꯑꯗꯨꯃꯛ ꯆꯪꯉꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯀꯔꯤ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯦ꯫ ꯉꯁꯥꯏ ꯒ꯭ꯔꯣꯡ खरा तौखिबा अदुति जिंगा मथक अदुता करिगुम्बा खरा तासनबा जातनी लाइसंग अदुकी हेक मनाक्ता चाउरपा उ पांबी अमसु हौरी हारिबा उ पांबी अदो ममिंगदी जंदुना खंगदी मतौ असुमना तौदुना जंदु अदुमक तुमथख्री महाना मिकअप थोलकपददी मफम अदुता लाई पानबा लाक्नु लेरमली लाई पानबा अदुना जंदुबु हौदुरकली जंदु सुमिकअप थोलकपदा लाई पानबा अदु लेरमबदुता जंदुना अहल दि कनानो हाइदुना हंगी मतम मदुता लाई पानबा मिउ यदुना इबुंगो आइसी मफम मस्त लेरिबा लाई असिबु पानरिबा लाई पानबनी नहांग कदुमदगी हाइजलक्तना मफम मस्त लेरमनिबनो ngarang ina numidang wairam halamda phawbadadi nangbu lehowdaba daini adumna hairapaduta janduna ayu pham masida matam kharikuna leiroge haiduna laklibani haiduna khomi matam aduta lai panaba miyo yaduna nangna lakliba sibu ngahanu wai miyoi mayap ama laklamle makhoi gumba jalo wahang adu tabada jandu jingnaba amaga loinana karino haisibu ngahanu wai da kana laklamge maduda lai panaba miyo yaduna ifungo nang lakliba sibudi karigino haibudi khangdi mafam masida laklamliba miyoi khudimak si ayambana
ꯃꯐꯝ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏ ꯑꯗꯨꯗꯨ ꯊꯤꯕ ꯂꯥꯛꯂꯝꯂꯤꯕꯅꯤ ꯍꯥꯏ ꯐꯪꯈꯤꯕ꯭ꯔꯥ ꯍꯥꯏꯔꯕꯁꯨ ꯐꯪꯈꯤꯗꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯤꯕ ꯅꯥꯕ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯉꯥꯎꯔꯤ ꯐꯩ ꯇꯧꯔꯒ ꯃꯌꯨꯝꯗ ꯍꯟꯈꯤꯕꯅ ꯀꯣꯡꯒꯥꯏꯅꯤ ꯅꯪꯁꯨ ꯃꯗꯨ ꯊꯣꯛꯅꯤꯡꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯧꯔꯣꯏꯕꯣ ꯃꯐꯝ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯂꯩ ꯍꯥꯏꯔꯤꯕꯁꯤ ꯃꯗꯨ ꯊꯥꯖꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯠꯇ ꯅꯠꯇꯦ ꯍꯣꯏ ꯅꯣꯏꯅ ꯊꯥꯖꯗ꯭ꯔꯒꯕꯨꯗꯤ ꯊꯤꯒꯦꯕꯨꯗꯤ ꯊꯤꯌꯨ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯁꯅꯥ ꯂꯨꯄꯥ ꯊꯤꯔꯨꯔꯕꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯅꯪꯕꯅꯤꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯟꯗꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯄꯥꯈꯠꯄ ꯈꯔꯗꯤ ꯑꯗꯨꯃꯛ ꯄꯣꯛꯏ ꯑꯗꯨꯕꯨ ꯂꯥꯛꯂꯕꯅꯤꯅ ꯊꯤꯗꯅꯗꯤ ꯇꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩ ꯄꯥꯟꯅꯕ ꯑꯗꯨꯗ ꯖꯟꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯗꯣꯝ ꯅꯥꯀꯟꯗ ꯆꯠꯂꯒ ꯊꯤꯕꯒꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯂꯥꯏ ꯄꯥꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯤꯡ ꯑꯁꯤꯒꯤ ꯆꯤꯡꯃꯥꯏ ꯑꯃꯗꯤ ꯆꯤꯡꯈꯣꯡꯗꯒꯤꯅ ꯆꯤꯡꯒꯤ ꯑꯀꯣꯏꯕ ꯄꯨꯝꯅꯃꯛ ꯀꯣꯏꯊꯤ ꯊꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯊꯤꯔꯝꯂꯒ ꯍꯦꯛꯇꯃꯛ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯛꯄꯗꯒꯤ ꯍꯟꯅꯈꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯟꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯁꯨ ꯊꯤꯕ ꯍꯧꯔꯒꯦ ꯈꯜꯂꯤ ꯑꯗꯨꯒ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯥꯏ ꯖꯒꯥꯗ ꯃꯈꯣꯏ ꯄꯣꯊꯥꯐꯝ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯄꯥꯟꯅꯕ ꯑꯗꯨꯅ ꯅꯍꯥꯛꯅ ꯉꯁꯤ ꯗꯕꯨꯔ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯈꯣꯏꯁꯨ ꯂꯩꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯖꯟꯗꯨꯅꯁꯨ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯦ ꯂꯥꯏꯕꯨꯡ ꯑꯁꯤꯒꯁꯨ ꯅꯛꯅꯅ ꯂꯩꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯄꯤꯛꯇꯛ ꯇꯧꯅ ꯄꯥꯛꯇꯛ ꯇꯧꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯂꯩꯐꯝ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯏ ꯈꯜꯂꯗꯨꯅ ꯖꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏ ꯄꯥꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯁꯨ ꯂꯥꯛꯂꯕꯅꯤꯅ ꯌꯦꯡꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯖꯒꯥ ꯑꯃꯔꯣꯝꯗ ꯀꯨꯝꯊꯈ꯭ꯔꯤ ꯂꯥꯏ ꯄꯥꯟꯅꯕ ꯑꯗꯨꯅ ꯖꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯊꯤꯌꯨ ꯊꯤꯕꯕꯨ ꯀꯜꯂꯕꯗꯤ ꯁꯣꯏꯗꯅ ꯐꯪꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯋꯥꯏ ꯁꯤꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯁꯣꯝꯗꯅ ꯖꯟꯗꯨ ꯃꯍꯥꯛ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯅꯥꯄꯤ ꯁꯤꯡꯅꯥꯡꯁꯤꯡ ꯑꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯖꯟꯇꯨꯅ ꯆꯠꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯁꯤꯗ ꯁꯨꯝ ꯆꯠꯂꯤꯕꯁꯤꯕꯨ ꯅꯥꯔꯛ ꯃꯣꯡꯁꯣꯡꯒꯤꯁꯤꯗꯕꯨ ꯁꯅꯥ ꯂꯨꯄꯥꯗꯨꯕꯨ ꯃꯇꯨꯝ ꯑꯣꯏꯅ ꯈꯤꯜꯂꯒ ꯂꯩꯔꯝꯒꯗ꯭ꯔꯣ ꯎꯔꯨ ꯄꯥꯔꯣꯏꯗꯕ ꯋꯥꯔꯤꯅꯤꯗ ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯕꯅ ꯐꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯁꯨꯝꯗꯧꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝꯁꯨ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯖꯥꯠꯂꯥ ꯑꯆꯧꯕ ꯃꯦꯆꯤꯟ ꯑꯃ ꯇꯧꯔꯒ ꯆꯤꯡꯁꯤ ꯄꯨꯂꯞ ꯊꯨꯒꯥꯏꯔꯒ ꯌꯦꯡꯂꯕꯗꯤ ꯈꯪꯕꯁꯨ ꯌꯥꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯑꯩꯅ ꯉꯝꯕ ꯅꯠꯇꯦꯅꯤ ꯃꯃꯥꯡ ꯊꯪꯀ ꯂꯥꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯀꯃꯥꯏꯅꯒ ꯊꯤꯕꯖꯥꯠꯅꯣ ꯃꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯩꯕ ꯃꯐꯝ ꯈꯪꯅꯅꯕ ꯁꯦꯀꯦꯟ ꯍꯦꯟ ꯇꯥꯛꯄ ꯃꯦꯆꯤꯟꯒ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯖꯥꯠꯂꯥ ꯑꯩꯕꯨ ꯂꯩꯄꯥꯟꯅꯕꯗꯨ ꯍꯪꯂꯨꯔꯁꯤꯔꯅꯦ ꯂꯩꯄꯥꯟꯅꯕꯗꯨꯗ ꯀꯔꯤ ꯈꯨꯠꯂꯥꯏ ꯄꯨꯔꯛꯀꯦꯗꯣ ꯍꯪꯂꯨꯁꯤꯔꯅꯦ ꯑꯩꯕꯨ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯉꯁꯤꯒꯤꯗꯤ ꯈꯔ ꯀꯣꯏꯆꯠ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯖꯟꯗꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯑꯁꯨꯝ ꯀꯣꯏꯆꯠ ꯆꯠꯂꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯥꯏꯕꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏꯁꯤꯡꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯎꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯍꯥꯛ ꯑꯁꯨꯝ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯣꯛ ꯑꯃ ꯊꯦꯡꯅꯔꯤ ꯍꯥꯏꯔꯤꯕ ꯂꯣꯛ ꯑꯁꯤ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯏꯁꯤꯡ ꯂꯩꯔꯝꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯀꯪ ꯀꯪꯂꯤ ꯂꯣꯛ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯅꯨꯡꯗꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯐꯝꯂꯒ ꯆꯠꯄꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯐꯝꯊꯔꯤ ꯍꯥꯏꯔꯤꯕ ꯂꯣꯛ ꯑꯁꯤꯗꯒꯤ ꯏꯁꯤꯡꯗꯤ ꯄꯨꯔꯥ ꯑꯣꯏꯅ ꯂꯦꯞꯄꯗꯤ ꯅꯠꯇꯦ ꯌꯥꯝꯅ ꯄꯤꯛꯇꯛꯅ ꯏꯁꯤꯡ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯤꯔꯤ ꯇꯥꯔꯤꯕꯅꯤ ꯏꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯦꯡꯂꯒ ꯁꯤꯒꯤ ꯏꯁꯤꯡꯁꯤꯕꯨ ꯊꯛꯄꯒ ꯌꯥꯖꯥꯠꯂꯅꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯣ ꯈꯔ ꯃꯈꯨꯠꯅ ꯌꯥꯔꯤ ꯑꯗꯨꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯤꯡ ꯑꯗꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯐꯖꯅ ꯎꯕꯗꯒꯤ ꯊꯛꯄ ꯌꯥꯒꯅꯤ ꯈꯪꯕꯗꯒꯤ ꯖꯟꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯊꯛꯂꯤꯉꯩ matan aduda ngasai mahakna phamlamba nung ado khara lengrap tawi matam aduda mahakna nung adudagi haugapada lengkhibadu hojik mahakna khangning ningsingaktuna mahakna phamlamba nung adugi manakta parpap changsilaga lenglibra haiduna nomlubadadi kariyamata lengdi matam aduda janduna wakhanna oira male khaladuna mafam aduda ngihak patharamaga mahak adumak laisangdariba domda laklei chatpa wamalaklabadudadi mahakna adumna laisangdomta hek chatkibaga mahakna karigumba ma khangning ningsinglakhi madudi mafam masta leiriba jingnung asigi khwaidagi sukpa mafam ma hairagadi luknung asina oiribani aduna luknung asida sanalupa mayam sing adubu lolaga thanamgadra haiduna mahakim bokningda chingnari
ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯨꯛꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯨꯛꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯤ ꯂꯨꯛꯅꯨꯡ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏꯁꯤꯡ ꯑꯗꯨꯗ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯃꯌꯥꯝ ꯑꯃꯁꯨ ꯅꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯅꯨꯡꯗꯨꯝꯁꯤꯡ ꯑꯗꯨ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯀꯤꯟꯊꯔꯛꯂꯕꯗꯤ ꯖꯟꯗꯨ ꯈꯨꯗꯛꯇ ꯅꯟꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕꯁꯨ ꯃꯍꯥꯛꯅ ꯄꯥꯝꯗꯦ ꯑꯀꯣꯏꯕꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯅ ꯈꯜꯂꯤ ꯆꯤꯡ ꯑꯁꯤꯗ ꯂꯥꯏꯕꯨꯡ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯗꯣ ꯃꯁꯤꯒꯤ ꯂꯣꯛ ꯑꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯗ ꯌꯥꯎꯔꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯁꯤꯗ ꯆꯥꯎꯔꯕ ꯄꯥꯠ ꯑꯃꯗꯤ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯄꯥꯠ ꯑꯗꯨꯗ ꯑꯩꯕꯨ ꯀꯥꯈꯠꯂꯒ ꯌꯦꯡꯂꯨꯁꯤꯅꯅꯤ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯖꯟꯗꯨ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯟ ꯌꯧꯅꯕ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯤ ꯍꯥꯏꯔꯤꯕꯁꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕ ꯍꯥꯏꯕꯗꯤ ꯂꯥꯏꯕꯨꯡ ꯂꯩꯕ ꯃꯐꯝ ꯂꯥꯏ ꯄꯥꯟꯅꯕꯁꯨ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯆꯤꯡ ꯑꯁꯤꯒ ꯂꯥꯏꯕꯨꯡ ꯂꯩꯍꯧꯔꯤꯕ ꯆꯤꯡ ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯒꯤ ꯀꯥꯔꯛꯇ ꯂꯩꯕ ꯂꯨꯛꯅꯨꯡ ꯑꯃꯗꯅꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯂꯨꯛꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯤꯛꯇꯛ ꯇꯧꯕ ꯆꯤꯡꯗꯨꯝ ꯑꯃꯁꯨ ꯂꯩꯔꯤ ꯆꯤꯡꯗꯨꯝ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯆꯤꯟꯊꯔꯛꯄ ꯄꯤꯛꯂꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯉꯁꯥꯏ ꯏꯁꯤꯡ ꯌꯥꯗꯨꯅ ꯊꯛꯈꯤꯕꯗꯣ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯅꯣꯡꯖꯨ ꯄꯟꯊꯥꯒꯤ ꯃꯇꯝꯗꯗꯤ ꯄꯤꯛ ꯊꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯖꯔꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃ ꯑꯣꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯅ ꯄꯤꯛꯄꯅꯤꯅ ꯌꯥꯝꯅ ꯀꯨꯏꯅ ꯆꯠꯇꯦ ꯊꯥ 5-6 ꯑꯗꯨꯃꯨꯛ ꯇꯧꯔꯝꯂꯒ ꯑꯃꯨꯛ ꯍꯦꯛꯇ ꯀꯪꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯖꯟꯗꯨ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯅ ꯑꯄꯤꯛꯄ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯖꯟꯗꯨꯅ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯃꯈꯥꯗ ꯆꯦꯟꯊꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯆꯥꯎꯔꯕ ꯄꯜ ꯑꯃꯅ ꯊꯤꯡꯒꯠꯇꯨꯅ ꯊꯅꯝꯂꯤ ꯃꯗꯨ ꯎꯕꯗ ꯖꯟꯗꯨꯅ ꯃꯁꯤꯗ ꯄꯜ ꯊꯤꯡꯒꯠꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯄꯜꯁꯤ ꯊꯨꯒꯥꯏꯈ꯭ꯔꯕꯗꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯃꯈꯥꯗ ꯇꯥꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯈ꯭ꯔꯤꯁꯦ ꯄꯨꯡꯀꯪ ꯀꯪꯒꯗꯧꯔꯤꯕꯅꯤ ꯊꯨꯒꯥꯏꯔꯒ ꯌꯦꯡꯈꯤ ꯀꯔꯤꯒꯨꯝꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯅ ꯀꯪꯊꯔꯛꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯌꯥꯎꯔꯒ ꯂꯩꯔꯝꯃꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯅꯤꯗ ꯆꯥꯎꯔꯕ ꯃꯌꯣꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯃꯗꯨ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯖꯟꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯈꯟꯅ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯕꯨ ꯈꯥꯒꯠꯇꯨꯅ ꯊꯝꯂꯤꯕ ꯄꯜꯂꯤ ꯑꯗꯣ ꯃꯍꯥꯛꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯊꯨꯒꯥꯏꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯡ ꯆꯟꯕ ꯂꯥꯛꯄꯗ ꯖꯟꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯖꯟꯗꯨꯗ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯁꯤꯒꯤ ꯄꯜ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯊꯤꯡꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯖꯟꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯤ ꯊꯤꯡꯒꯠꯂꯤꯕꯅꯣ ꯁꯤꯗ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤ ꯃꯈꯥꯗ ꯊꯥꯗꯕ ꯌꯥꯗꯕ꯭ꯔꯣ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯗꯅ ꯅꯈꯣꯏꯅ ꯃꯁꯤ ꯊꯤꯡꯒꯠꯂꯒ ꯄꯨꯈ꯭ꯔꯤ ꯑꯁꯤꯕꯨ ꯏꯁꯤꯡ ꯌꯥꯎꯍꯜꯂꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯂꯧ ꯄꯥꯜꯂꯝꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯂꯧ ꯄꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯄꯜꯂꯤ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯃꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯧ ꯄꯥꯜꯍꯧꯒꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯅ ꯂꯧ ꯄꯥꯟꯒꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯅꯣꯡꯖꯨ ꯄꯟꯊꯥ ꯍꯥꯏꯕꯁꯤꯗꯤ ꯄꯥꯛꯅꯁꯨ ꯂꯥꯛꯇꯦ ꯆꯨꯔꯒꯅ ꯈꯪꯆꯨ ꯆꯨꯕ ꯍꯥꯡꯂꯒꯅ ꯈꯪꯍꯥꯡ ꯍꯥꯡꯕ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯅ ꯑꯩꯈꯣꯏꯅ ꯂꯧ ꯎꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯖꯟꯗꯨꯅ ꯃꯗꯨꯗꯤ ꯊꯨꯒꯥꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯀꯔꯤꯝꯇ ꯂꯩꯇꯕ꯭ꯔꯣ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯝꯇ ꯂꯩꯇꯦ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡꯁꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯪꯈ꯭ꯔꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯄꯜꯂꯤ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯅꯣꯡꯖꯨ ꯄꯟꯊꯥ ꯂꯥꯛꯄꯒ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯥꯒꯠꯇꯨꯅ ꯏꯁꯤꯡ ꯌꯣꯛꯎꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯖꯟꯗꯨꯅ ꯈꯜꯂꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯥꯏꯌꯣꯟꯅꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯥ ꯁꯥꯅ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯊꯛꯇ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯗꯤ ꯄꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯥꯒꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯑꯁꯤꯅꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯜꯂꯤ ꯊꯨꯒꯥꯏꯅꯤ ꯉꯥꯏꯍꯥꯛ ꯂꯥꯛꯂꯒ ꯄꯜꯂꯤꯁꯤ ꯊꯨꯒꯥꯏꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯂꯩꯌꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤ ꯑꯣꯈꯥꯛꯇꯤ ꯌꯥꯝꯂꯦ ꯁꯤꯔꯒ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯀꯔꯤ ꯀꯔꯅꯕ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯩꯍꯧꯔꯤ ꯖꯟꯗꯨ ꯉꯪꯅ ꯁꯛꯅꯔꯤꯕꯗꯣ ꯃꯍꯥꯛꯁꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯀꯨꯝꯊꯔꯛꯂꯤ ꯃꯍꯥꯛꯅ ꯀꯨꯝꯊꯔꯛꯄꯗ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯊꯥꯡ ꯑꯗꯣ ꯄꯥꯝꯕꯤ ꯃꯆꯥꯁꯤꯡ ꯍꯧꯔꯤꯕꯗꯨ ꯍꯥꯏꯒꯠꯇꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤꯕꯅꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯂꯝꯕꯤ ꯃꯆꯥ ꯑꯃꯗꯅꯤ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯨꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ
ꯃꯐꯝ ꯑꯗꯨꯅ ꯆꯤꯡꯆꯦꯞ ꯑꯣꯏꯕꯅꯤꯅ ꯈꯔ ꯀꯣꯛꯏ ꯍꯥꯏꯗꯨꯅ ꯑꯗꯣꯝꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯈꯣꯡꯐꯝ ꯑꯃ ꯈꯖꯤꯛꯇꯪ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯃꯍꯥꯛ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯂꯨꯔꯕ ꯀꯣꯝ ꯑꯗꯨ ꯃꯗꯨ ꯃꯅꯨꯡꯗ ꯇꯥꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯆꯤꯡꯅꯨꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯂꯩꯔꯤꯕ ꯅꯨꯡꯖꯥꯎ ꯅꯨꯡꯄꯥꯛ ꯉꯁꯥꯏ ꯃꯍꯥꯛꯅ ꯐꯝꯈꯤꯕ ꯖꯒꯥ ꯑꯗꯣꯝꯗ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤꯅ ꯃꯗꯨꯒꯤ ꯆꯤꯡꯃꯥꯏ ꯑꯗꯣꯝꯗ ꯀꯨꯝꯊꯔꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯨꯝꯊꯔꯛꯄꯗ ꯊꯥꯡ ꯑꯗꯣ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯄꯥꯝꯕꯤ ꯃꯆꯥ ꯃꯆꯥꯁꯤꯡꯗꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯀꯨꯝꯊꯔꯛꯄꯗ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯣ ꯈꯨꯠꯄꯥꯏ ꯆꯥꯍꯧꯗꯕꯗꯒꯤ ꯊꯥꯡ ꯑꯗꯣ ꯂꯥꯞꯅ ꯂꯪꯊꯣꯛꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯊꯥꯡ ꯑꯗꯨꯅ ꯍꯦꯛ ꯇꯥꯈꯤꯕꯒ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏꯗ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯡꯗꯨꯝ ꯆꯥꯎꯔꯕ ꯅꯨꯡꯄꯥꯛ ꯑꯃꯗ ꯊꯣꯝꯖꯤꯟꯕꯗꯒꯤ ꯅꯨꯡꯄꯥꯛ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯛꯇꯣꯔꯛꯂꯒ ꯊꯥꯡ ꯑꯗꯣ ꯃꯈꯥꯗ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯂꯥꯎꯅ ꯇꯥꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯟꯇꯨ ꯄꯔꯞ ꯄꯔꯞ ꯀꯨꯝꯊꯔꯛꯇꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯈꯨꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯀꯨꯝꯊꯔꯛꯂꯒ ꯊꯥꯡ ꯑꯗꯣ ꯃꯍꯥꯛꯅ ꯍꯦꯛ ꯈꯨꯟꯒꯠꯄꯒ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯂꯣꯝꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯣꯟꯊꯔꯛꯈꯤ꯫ ꯉꯁꯥꯏ ꯊꯥꯡ ꯑꯗꯨꯅ ꯐꯨꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯤꯟꯊꯅꯤꯡ ꯂꯩꯔꯝꯕꯒ ꯊꯥꯡꯈꯣꯛ ꯑꯗꯨꯅ ꯊꯥꯈꯤꯕꯗꯨꯗ ꯃꯍꯥꯛ ꯇꯥꯔꯛꯂꯤꯕꯅꯤ꯫ ꯅꯨꯡꯗꯨꯝ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯕꯝ ꯂꯥꯎꯅ ꯍꯦꯛ ꯇꯥꯈꯤꯕꯒ ꯃꯐꯝ ꯑꯗꯣ ꯈꯤꯇꯪ ꯅꯤꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯟꯇꯨ ꯆꯦꯟꯊꯣꯛꯍꯧꯕꯅꯤꯅ ꯃꯍꯥꯛ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯃꯥꯡꯍꯧꯗ꯭ꯔꯤ꯫ ꯖꯟꯇꯨꯅ ꯏꯁ ꯁꯤꯔꯝꯒꯅꯤꯗ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯇꯧꯕꯇꯕꯨ ꯅꯨꯡꯗꯨꯝ ꯑꯗꯨꯅ ꯇꯥꯔꯤꯕꯗꯨ ꯃꯆꯤ ꯂꯦꯡꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯟꯇꯨ ꯌꯨꯝ ꯂꯣꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯕꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯎ ꯎꯍꯧꯕꯗꯒꯤ ꯁꯠ ꯂꯩꯁꯜꯂꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯆꯥꯎꯔꯕ ꯍꯧꯖꯤꯛ ꯀꯤꯟꯊꯔꯛꯂꯤꯕ ꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯔꯞ ꯄꯔꯞ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯤ ꯂꯤꯁꯟꯕ ꯆꯟꯕ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯖꯟꯇꯨꯅ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯤ ꯀꯅꯥꯁꯨ ꯎꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯟꯇꯨꯅ ꯃꯐꯝ ꯑꯁꯦ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯈꯔ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯃꯝꯕꯅ ꯑꯃꯨꯛꯇꯣꯏꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ꯫ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯅꯣꯁꯨ ꯈꯪꯗꯦ꯫ ꯖꯟꯇꯨ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯉꯥꯟꯕ ꯌꯥꯕ ꯇꯣꯔꯆ ꯂꯥꯏꯠꯀꯨꯝꯕ ꯑꯃ ꯌꯥꯎꯔꯒ ꯆꯪꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯇꯦꯟ ꯈꯟꯗꯨꯅ ꯊꯝꯍꯧꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯅꯝꯂꯤꯕ ꯃꯍꯥꯛꯀꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯣ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯎꯔꯤ ꯃꯔꯤ ꯃꯌꯥꯝ ꯑꯃ ꯂꯣꯛꯅꯨꯡ ꯑꯗꯨꯗ ꯌꯥꯟꯊꯔꯤꯕꯗꯨ ꯎꯕꯗꯒꯤ ꯃꯗꯨ ꯑꯣꯏꯅ ꯃꯍꯥꯛꯅ ꯆꯤꯡꯁꯤꯟꯗꯨꯅ ꯌꯥꯝꯂꯕ ꯎꯔꯤ ꯋꯥꯔꯤ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯃꯌꯥꯝ ꯑꯃꯅ ꯃꯗꯨ ꯈꯟꯖꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯃꯥꯏ ꯑꯃ ꯃꯥꯜꯍꯧꯔꯤ꯫ ꯖꯟꯇꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯔꯞ ꯄꯔꯞ ꯉꯁꯥꯏ ꯃꯍꯥꯛꯅ ꯀꯤꯌꯝ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯖꯟꯇꯨꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯆꯤꯡꯊꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎꯍꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯎꯍꯧꯔꯤꯕꯗꯨꯗꯤ ꯖꯟꯇꯨꯒꯤ ꯊꯥꯡ ꯇꯥꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯥꯡ ꯑꯗꯨ ꯈꯨꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯆꯠꯈꯤꯕꯗꯣ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯨꯡꯗꯨꯝ ꯑꯃꯁꯨ ꯅꯥꯟꯊꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅꯁꯨ ꯈꯪꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯃꯥꯏꯗꯒꯤ ꯅꯨꯡꯗꯨꯝ ꯅꯥꯟꯊꯕꯁꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯗꯨꯃꯛ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤꯅ ꯃꯈꯣꯏꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯍꯧꯕ ꯍꯥꯏꯕꯕꯨ ꯖꯟꯇꯨꯅ ꯄꯔꯞ ꯄꯔꯞ ꯆꯠꯈꯤꯕ ꯑꯗꯨ ꯈꯛꯇꯅꯤ꯫ ꯃꯍꯥꯛ ꯁꯤꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯥꯔꯛꯂꯤꯕꯗꯨ ꯂꯨꯞꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯅꯞꯇꯨꯅ ꯂꯩꯕ ꯅꯨꯡꯗꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃ ꯇꯥꯔꯛꯄ ꯃꯥꯜꯂꯤ꯫ ꯃꯗꯨꯅꯒ ꯅꯠꯂꯝꯂꯕꯗꯤ ꯃꯁꯤꯒꯤ ꯃꯤꯑꯣꯏ ꯑꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯁꯤꯍꯧꯗꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯍꯔꯥꯎꯖꯗꯅ ꯆꯦꯟꯈ꯭ꯔꯦꯅꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯅꯣꯛꯅꯣꯛꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯖꯟꯇꯨ ꯃꯍꯥꯛꯀꯤ ꯇꯦꯟ ꯈꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯂꯩꯄꯥꯟꯅꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯉꯥꯏꯈ꯭ꯔꯣꯏ ꯅꯪꯅ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯂꯥꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯩꯗꯧꯔꯒꯦꯕ? ꯍꯧꯖꯤꯛ ꯑꯍꯧꯕ ꯗꯨꯝ ꯂꯥꯎꯕ ꯑꯃ ꯇꯥꯈꯤꯕꯗꯨꯅ ꯀꯔꯤꯅꯣ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯟꯇꯨꯅ ꯆꯤꯡꯃꯥꯏꯗꯒꯤ ꯅꯨꯡꯗꯨꯝ ꯑꯃ ꯑꯣꯟꯊꯔꯛꯂꯒ ꯑꯩꯉꯣꯟꯗ ꯅꯟꯒꯦ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯊꯣꯛꯍꯧꯕꯗꯒꯤ ꯃꯗꯨꯃꯛꯇꯤ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯁꯤꯔꯝꯒꯗꯕ ꯁꯅꯥꯗ ꯂꯤꯠꯄꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯟꯇꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯂꯩꯄꯥꯟꯅꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯃꯥꯡ ꯊꯛꯇꯁꯨ ꯏꯕꯨꯡꯉꯣ ꯅꯨꯡꯗꯨꯝꯅ ꯅꯟꯕꯗꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯣ ꯐꯪꯗ꯭ꯔꯒꯅ ꯌꯨꯝꯗ ꯍꯜꯂꯣꯅꯦꯀꯣ꯫ ꯑꯗꯣ ꯑꯩꯗꯤ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯕꯅꯤꯅ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒꯦ꯫ ꯅꯍꯥꯛꯅ ꯑꯍꯤꯡ ꯆꯨꯞꯄꯁꯤꯃ ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯁꯦꯟꯅꯍꯧꯔꯣꯅꯦꯀꯣ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯆꯤꯡꯈꯣꯡꯂꯣꯝꯗ ꯀꯨꯝꯈ꯭ꯔꯦ꯫ ꯖꯟꯇꯨꯗꯤ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯂꯩꯄꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯆꯪꯁꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯤ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯃꯅꯤ ꯃꯗꯨꯗ ꯁꯣꯏꯗꯅ ꯆꯪꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ
ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯊꯧꯔꯥꯡ ꯇꯧꯔꯒ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯤꯡꯒꯤ ꯆꯤꯡꯅꯨꯡ ꯑꯃꯗ ꯂꯩꯍꯧꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨ ꯌꯧꯔꯤ ꯃꯇꯝꯁꯤ ꯅꯨꯃꯤꯠ ꯇꯔꯨꯝ ꯇꯔꯨꯝ ꯇꯧꯕꯒꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯃꯝꯒ ꯃꯝꯁꯤꯜꯂꯛꯄꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯅꯒ ꯆꯤꯡꯅꯨꯡ ꯑꯣꯏꯅ ꯇꯧꯕꯒ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯝꯁꯤꯜꯂꯛꯂꯤ ꯖꯟꯗꯨ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯩꯈꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯥꯏꯊꯔꯤꯕ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯅ ꯆꯪꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯪꯈꯤꯕ ꯂꯝꯕꯤ ꯑꯗꯨ ꯀꯅꯥ ꯑꯃꯠꯇ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯈꯟꯊꯔꯝꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯒꯤ ꯈ꯭ꯋꯥꯏ ꯃꯅꯨꯡ ꯊꯪꯕꯗ ꯌꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯛ ꯑꯃꯗ ꯑꯃꯨꯛ ꯊꯦꯛ ꯃꯊꯦꯛ ꯑꯁꯨꯝ ꯊꯦꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯁꯤꯜꯂꯛꯄꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯅꯝ ꯀꯌా ꯑꯃ ꯅꯝꯂꯤ ꯖꯟꯗꯨ ꯃꯅꯝꯁꯤꯡ ꯑꯗꯣ ꯏꯍꯩ ꯍꯩꯅꯕ ꯄꯣꯛꯇꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯅꯨꯡ ꯑꯗꯣ ꯌꯥꯝꯅꯁꯨ ꯁꯥꯒꯠꯂꯤ ꯖꯟꯗꯨꯅ ꯈꯜꯂꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯕꯨ ꯁꯤꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯑꯁꯨꯝ ꯀꯥꯞꯇꯨꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯥꯛꯂꯕ ꯐꯥꯎꯕꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯀꯔꯤ ꯑꯃꯠꯇ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯖꯟꯗꯨ ꯄꯥꯈꯠꯂꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯊꯣꯛꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯃꯁꯤꯒꯤ ꯁꯨꯔꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕꯗ ꯆꯥꯎꯔꯕ ꯂꯤꯟꯒꯨꯝꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯤ ꯃꯀꯣꯜꯒꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯅꯤꯁꯦ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯃꯊꯪ ꯄꯪꯅ ꯅꯤꯡꯁꯤꯡꯂꯛꯏ ꯖꯟꯗꯨ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯃꯟꯈꯤꯕꯅ ꯍꯨꯃꯥꯡꯅꯒ ꯁꯧꯒꯠꯂꯛꯄꯒ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯇꯞ ꯇꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯪꯁꯤꯟꯕꯗꯤ ꯂꯦꯞꯇꯦ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯎꯕ ꯖꯒꯥ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯂꯦꯞꯈꯠꯇꯨꯅ ꯆꯠꯄꯁꯨ ꯌꯥꯏ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯗꯤ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯆꯣꯡꯊꯕꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯔꯕ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯑꯁꯨꯝ ꯀꯥꯞꯄ ꯃꯇꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯥꯏꯌꯦꯛ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯛꯂꯤ ꯖꯟꯗꯨꯅ ꯈꯜꯂꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯃꯈꯣꯏꯅ ꯂꯥꯏ ꯌꯦꯛꯁꯤꯟꯕ ꯑꯃꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯝꯃꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯅꯅꯕ ꯌꯦꯛꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯌꯦꯛꯂꯝꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯀꯌꯥ ꯃꯦꯟ ꯇꯥꯗꯕ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯌꯦꯛꯂꯤ ꯃꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯍꯤꯡꯆꯥꯏ ꯂꯩꯇꯝꯕꯒꯤ ꯁꯛꯇꯝꯁꯨ ꯃꯥꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯥꯞꯇꯨꯅ ꯌꯦꯡꯂꯛꯄꯗ ꯀꯥ ꯈꯔꯁꯨ ꯌꯦꯛꯂꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯩ ꯀꯣꯏꯁꯤꯜꯂꯒꯁꯨ ꯌꯦꯛꯂꯤ ꯃꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯖꯟꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯑꯁꯨꯝ ꯀꯥꯞꯇꯨꯅ ꯆꯥꯎꯔꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯊꯤꯔꯛꯄꯗ ꯊꯣꯡꯃꯨꯛ ꯆꯥꯎꯅ ꯀꯥ ꯑꯃ ꯂꯩꯔꯝꯂꯤ ꯍꯥꯏꯔꯤꯕ ꯊꯣꯡꯃꯨꯛ ꯆꯥꯎꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯆꯠꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯃꯁꯨ ꯊꯦꯡꯅꯔꯤ ꯃꯗꯣ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯃꯅꯤ ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯅꯨꯡ ꯀꯪꯀ꯭ꯔꯤꯠ ꯃꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯆꯤꯡꯃꯥꯏ ꯑꯃꯗ ꯐꯥꯎꯗꯣꯔꯛꯂꯤ ꯃꯇꯝꯗꯣ ꯄꯨꯝꯃꯝ ꯃꯝꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯆꯤꯡꯃꯥꯏ ꯑꯁꯤ ꯐꯥꯎꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯤ ꯑꯃꯠꯇ ꯇꯥꯗꯕꯒꯤ ꯃꯑꯣꯡꯗ ꯏꯆꯤꯛ ꯆꯤꯛꯏ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯏꯪꯂꯤ ꯃꯅꯨꯡꯗ ꯂꯩꯔꯨꯕꯒꯤ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯕ ꯃꯁꯥꯗꯣ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯐꯨꯕꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯝꯅ ꯍꯪꯆꯤꯠ ꯂꯥꯡꯖꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯤꯡꯃꯥꯏ ꯑꯁꯤ ꯐꯥꯎꯗꯣꯔꯛꯄꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯀꯣꯏꯕꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄꯤ ꯆꯥꯎꯔꯕ ꯎꯁꯤꯡ ꯑꯃꯗꯤ ꯆꯥꯎꯔꯕ ꯎꯁꯤꯡ ꯑꯗꯨꯗꯒꯤ ꯌꯥꯟꯊꯔꯛꯄ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗ ꯃꯐꯝ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯡꯕ ꯎꯃꯪ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯂꯤ ꯑꯗꯨꯗꯨꯒ ꯎꯃꯪ ꯑꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗ ꯃꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯕ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗꯤ ꯂꯩꯔꯤ ꯃꯗꯣ ꯌꯥꯝꯅ ꯁꯥꯡꯅꯁꯨ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯅ ꯃꯤ ꯆꯠꯈꯤꯕ ꯌꯥꯕ ꯏꯍꯥꯡ ꯍꯥꯡꯕ ꯂꯝꯕꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯊꯔꯤ ꯂꯝꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅꯁꯨ ꯁꯣꯡꯖꯜꯂꯤ ꯀꯅꯥ ꯑꯃꯠꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯕꯒꯤ ꯃꯑꯣꯡꯗ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯖꯤꯜꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯂꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯆꯤꯡꯃꯥꯏꯁꯤꯡ ꯑꯃꯗꯤ ꯍꯧꯔꯤꯕ ꯎ ꯋꯥ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯔꯤ ꯆꯥꯎꯔꯕ ꯑꯄꯥꯛꯄ ꯄꯥꯝꯕꯤꯁꯤꯡꯅ ꯌꯥꯝꯅ ꯃꯎ ꯂꯤꯡꯅ ꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯂꯐꯨ ꯃꯈꯜ ꯈꯔꯁꯨ ꯍꯧꯔꯤ ꯂꯐꯨꯁꯤꯡꯗꯣ ꯌꯥꯝꯅꯁꯨ ꯅꯦꯝꯃꯤ ꯑꯗꯨꯒ ꯃꯅꯥꯗꯤ ꯌꯥꯝꯅ ꯄꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨ ꯃꯤ ꯆꯠꯈꯤꯕ ꯌꯥꯕ ꯄꯥꯛꯂꯕ ꯂꯝꯕꯤ ꯃꯥꯟꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯍꯥꯛ ꯇꯞꯅ ꯑꯁꯨꯝ ꯂꯥꯛꯄ ꯍꯧꯔꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯇꯨꯅ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ
ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯎꯍꯨꯝ ꯀꯌꯥ ꯑꯃꯁꯨ ꯐꯪꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯁ꯭ꯔꯣꯠ ꯁ꯭ꯔꯣꯠ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯖꯟꯗꯨꯅ ꯇꯨꯡꯗ ꯁꯠ ꯇꯣꯔꯆꯂꯥꯏꯠꯇꯣ ꯀꯥꯞꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯆꯦꯟꯈꯤꯕꯗꯤ ꯎꯗꯦ ꯖꯟꯗꯨꯅ ꯈꯜꯂꯤ ꯑꯩꯁꯤ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯒ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯕꯅ ꯐꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯤꯡꯆꯥꯕ ꯂꯩꯔꯝꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯀꯝꯗꯧꯅ ꯃꯤꯑꯣꯏꯕꯅ ꯍꯨꯠꯂꯝꯂꯤꯕ ꯁꯨꯔꯨꯡꯅꯣ ꯆꯤꯡꯃꯥꯏꯁꯤꯡ ꯑꯁꯤꯗ ꯀꯥꯈꯠꯂꯒꯅ ꯀꯔꯝꯕ ꯂꯝ ꯇꯥꯒꯗꯧꯔꯤꯕꯖꯥꯠꯅꯣ ꯐꯩ ꯅꯣꯡ ꯉꯥꯜꯂꯒ ꯃꯊꯪ ꯃꯊꯪ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯑꯁꯣꯝꯗ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 2 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯅ ꯏꯁ ꯑꯩꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯃꯐꯝ ꯑꯁꯤ ꯌꯧꯅꯕ ꯁꯤꯠ ꯁꯤꯠꯇꯨꯅ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯃꯅꯨꯡꯗ ꯅꯩꯗꯨꯅ ꯂꯩꯔꯨꯔꯤꯕꯗꯨ ꯐꯅꯗꯤ ꯀꯨꯏꯔꯕꯖꯥꯠꯅꯤ ꯄꯨꯡ 2 ꯇꯥꯔꯝꯂꯦꯗꯅꯁꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯀꯣꯛꯇꯣꯟꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯏꯈꯤꯕꯒꯤ ꯁꯧꯍꯨꯝ ꯐꯪꯏ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯅ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯃꯊꯛꯇ ꯁꯠ ꯀꯥꯞꯈꯠꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯁꯤꯛꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯌꯥꯝꯅ ꯐꯟꯗꯣꯛꯂꯒ ꯄꯥꯏꯈꯤꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯩꯁꯤꯟꯈꯤꯕꯅ ꯍꯥꯏꯐꯦꯠꯇꯪ ꯎꯍꯧꯕꯒꯤ ꯋꯥꯅꯤ ꯃꯌꯦꯛ ꯁꯦꯡꯍꯧꯗꯦ ꯃꯗꯨ ꯎꯔꯨꯕꯗ ꯖꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯍꯥꯛꯅ ꯉꯁꯥꯏ ꯊꯣꯛꯂꯛꯈꯤꯕ ꯍꯥꯏꯕꯗꯒꯤ ꯁꯨꯔꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯈꯤꯕ ꯆꯤꯡꯃꯥꯏ ꯑꯗꯣꯝꯗ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯆꯦꯜꯂꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯅ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯁ꯭ꯔꯣꯠ ꯁ꯭ꯔꯣꯠ ꯂꯥꯎꯅ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯖꯟꯗꯨꯅ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯨꯕꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯅꯦꯝꯇꯛ ꯍꯧꯔꯤꯕ ꯃꯅꯥ ꯄꯥꯛꯄ ꯂꯐꯨꯁꯤꯡ ꯑꯗꯨꯗꯤ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯆꯪꯁꯤꯜꯂꯛꯂꯝꯃꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯤ ꯃꯗꯣ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯣꯏꯒꯗꯧꯔꯤꯕꯔꯥ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯂꯒ ꯂꯣꯠꯁꯤꯔꯥ ꯍꯥꯏꯗꯨꯅꯁꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯖꯟꯗꯨꯗꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯄꯨꯡ 3 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯝꯕꯗꯨꯗ ꯃꯁꯥꯗꯣ ꯈꯔꯗꯤ ꯅꯦ ꯇꯥꯖꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯊꯣꯔꯛꯂꯤ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯔꯛꯄꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯈꯔ ꯎꯕ ꯍꯧꯔꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯖꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯒ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯤ ꯅꯣꯡꯗꯤ ꯑꯁꯨꯝ ꯉꯥꯟꯊꯣꯔꯛꯄꯅ ꯃꯐꯝ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯤꯡꯉꯥꯏꯁꯤꯡꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯕ ꯖꯒꯥ ꯑꯃꯗꯅꯤ ꯃꯐꯝ ꯑꯗꯣ ꯃꯊꯛꯂꯣꯝꯗ ꯑꯉꯧꯕ ꯂꯩꯆꯤꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯜꯂꯤꯕꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯌꯦꯡꯈꯤꯕꯗ ꯑꯉꯧꯕ ꯂꯩꯆꯤꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯅ ꯀꯔꯤꯅꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯅ ꯂꯩꯆꯤꯟ ꯊꯥꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯌꯥꯝꯅꯁꯨ ꯏꯪꯉꯤꯅꯤ ꯃꯐꯝꯁꯦ ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯁꯨ ꯃꯍꯥꯛ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯃꯤ ꯆꯠꯅꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯆꯤꯡꯃꯥꯏ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ ꯆꯤꯡꯃꯥꯏ ꯑꯗꯣ ꯅꯨꯡꯒꯤ ꯆꯤꯡꯃꯥꯏꯅꯤ ꯖꯛ ꯉꯝꯕ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯊꯣꯡ ꯃꯥꯟꯕ ꯑꯃꯁꯨ ꯎꯔꯤ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯂꯤ ꯍꯥꯏꯕꯗꯤ ꯆꯤꯡꯃꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯔꯝꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯈꯔ ꯐꯣꯏꯗꯠꯂꯒ ꯒꯤꯔꯤ ꯇꯛꯀꯠꯇꯨꯅ ꯁꯦꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯁꯦꯡꯗꯣꯛꯂꯨꯕꯗꯗꯤ ꯃꯗꯣ ꯅꯨꯡꯒꯤ ꯊꯣꯡ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤ ꯍꯥꯏꯔꯤꯕ ꯅꯨꯡꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯡꯗꯣꯛꯀꯗꯕꯅꯣ ꯑꯃꯗꯤ ꯃꯗꯣ ꯆꯪꯕ ꯌꯥꯕ ꯊꯣꯡ ꯑꯃꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛꯅ ꯈꯪꯕ ꯅꯠꯇꯦ ꯊꯣꯡꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯄꯥꯛꯄ ꯆꯥꯎꯕ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ ꯄꯥꯛꯄꯒꯤ ꯆꯥꯡꯅ ꯐꯨꯠ 10 ꯔꯣꯝꯅꯤ ꯑꯗꯨꯒ ꯋꯥꯡꯕꯒꯤ ꯆꯥꯡꯅ ꯐꯨꯠ 90 ꯔꯣꯝꯅꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯛꯄ ꯑꯗꯨ ꯌꯥꯝꯅ ꯋꯥꯡꯕ ꯊꯣꯡ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯍꯥꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ ꯑꯗꯨꯒ ꯃꯗꯣ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯌꯥꯕ ꯊꯣꯡ ꯑꯃꯔꯥ ꯍꯥꯏꯗꯨꯅꯁꯨ ꯋꯥꯈꯜ ꯇꯧꯔꯤ ꯑꯗꯨꯕꯨ ꯌꯦꯡꯕꯗꯗꯤ ꯃꯗꯣ ꯊꯣꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯃꯥꯜꯂꯕꯅꯤ ꯖꯟꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯤ ꯊꯣꯡ ꯑꯁꯤꯗ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯑꯝꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯊꯣꯡ ꯑꯁꯤꯗ ꯀꯔꯤ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯩꯔꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯪꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯀꯝꯗꯧꯅ ꯍꯥꯡꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯒ ꯆꯤꯡꯒꯤ ꯆꯤꯡꯗꯣꯜ ꯑꯗꯨꯝꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯂꯥꯛꯄ ꯌꯥꯕ ꯂꯝꯕꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯥꯈꯠꯂꯛꯂꯒ ꯆꯤꯡꯗꯣꯟ ꯌꯧꯔꯛꯄꯗꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯕꯅꯤ
ꯃꯍꯥꯛꯅ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯆꯥꯎꯔꯕ ꯂꯥꯏꯁꯪ ꯃꯟꯗꯤꯔ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯟꯗꯤꯔ ꯑꯁꯤꯗꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯂꯝꯕꯤ ꯑꯁꯤ ꯆꯤꯡꯗꯣꯟꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯎꯕꯒꯤ ꯋꯥꯅꯤ꯫ ꯂꯝꯕꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯆꯤꯡꯗꯨꯝ ꯑꯁꯦ ꯌꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯪꯂꯤ ꯂꯥꯏꯁꯪ ꯃꯟꯗꯤꯔ ꯑꯁꯤ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯀꯣꯅꯨꯡ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯊꯝꯕ ꯍꯥꯏꯕꯗꯨꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯆꯤꯡꯗꯨꯝ ꯑꯁꯤꯗꯒꯤꯅ ꯂꯥꯏꯁꯪ ꯑꯗꯨ ꯌꯧꯕꯗ ꯌꯥꯝꯂꯕꯗ ꯀꯤꯂꯣꯃꯤꯇꯔ 5-6ꯇꯤ ꯆꯠꯀꯗꯧꯔꯤ꯫ ꯃꯍꯥꯛꯅ ꯂꯥꯞꯇꯛꯅ ꯂꯥꯏꯁꯪ ꯃꯟꯗꯤꯔ ꯑꯗꯨ ꯎꯖꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯀꯤꯂꯣꯃꯤꯇꯔ ꯃꯁꯤꯡ ꯑꯗꯨꯗ ꯆꯠꯄꯗꯤ ꯌꯥꯔꯔꯣꯏ꯫ ꯄꯨꯡꯗ ꯆꯠꯂꯕꯗꯤ ꯅꯨꯃꯤꯠ 9-8ꯕꯨ ꯆꯠꯂꯅꯤ ꯈꯣꯡꯅ ꯆꯠꯄꯗ, ꯃꯔꯝꯗꯤ ꯃꯔꯛꯇ ꯆꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯑꯣꯜꯂꯤꯕ ꯅꯥꯞ ꯑꯁꯤ ꯁꯣꯏꯗꯅ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯖꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯆꯤꯡꯈꯣꯡꯂꯣꯝꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯀꯝꯗꯧꯅ ꯍꯥꯡꯒꯗꯕꯅꯣ, ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯑꯁꯨꯝ ꯊꯤꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯕ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯀꯌꯥꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅꯁꯨ ꯊꯣꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯃꯁꯤꯗꯒꯤ ꯖꯟꯗꯨꯅ ꯈꯨꯇꯨꯝ ꯇꯥꯁꯜꯂꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯇꯣꯛ ꯊꯣꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯍꯣꯕꯒꯤ ꯁꯃꯤꯟ ꯑꯃꯠꯇ ꯐꯪꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯅ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ, ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯊꯣꯛꯂꯒ ꯀꯗꯥꯏꯗ ꯀꯩ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏꯋꯥꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯌꯧꯅꯅꯕ ꯂꯥꯛꯄꯒꯤ ꯂꯝꯕꯤ, ꯍꯥꯏꯕꯗꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯡꯗꯨꯝꯁꯤꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯅꯨꯡꯒꯤ ꯆꯤꯡꯗꯨꯝ ꯑꯁꯤꯒꯤ ꯃꯥꯒꯤ ꯆꯤꯡꯃꯥꯏꯁꯤꯡ ꯑꯗꯨꯗꯁꯨ ꯅꯨꯡꯗꯨꯝ ꯃꯌꯥꯝ ꯑꯃ ꯅꯞꯂꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯅꯨꯡꯗꯨꯝꯁꯤꯡ ꯑꯗꯣ ꯑꯃ ꯃꯈꯣꯡꯅ ꯀꯥꯎꯔꯒ ꯀꯤꯟꯊꯍꯟꯒꯂꯒꯤ꯫ ꯑꯗꯨꯝꯅ ꯀꯤꯟꯊꯕꯗ ꯊꯣꯡ ꯑꯁꯦ ꯍꯥꯡꯗꯣꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯧꯕꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯅꯨꯡꯗꯨꯝ ꯑꯃꯕꯨ ꯃꯍꯥꯛꯅ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅ ꯀꯤꯟꯊꯍꯟꯈꯤ꯫ ꯑꯗꯨꯝꯅ ꯅꯨꯡꯗꯨꯝ ꯑꯃ ꯀꯤꯟꯊꯍꯟꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯦ, ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯄꯁꯨ ꯂꯩꯇꯦ꯫ ꯖꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯗꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯤꯟꯊꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯗꯨꯝ ꯑꯃꯕꯨ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅ ꯀꯤꯟꯊꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯡꯗꯨꯝ ꯑꯗꯣ ꯈꯔ ꯃꯌꯥ ꯀꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯌꯥ ꯀꯥꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯀꯤꯟꯊꯍꯟꯈꯤꯕ ꯅꯨꯡꯗꯨꯝ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯌꯥꯝꯂꯕ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯌꯥꯝꯈꯠꯂꯛꯂꯕꯗꯤ ꯃꯐꯝ ꯑꯗꯣ ꯆꯥꯎꯔꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯃ ꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯦꯟꯊꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯊꯣꯛꯐꯝ ꯈꯪꯗꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗꯁꯨ ꯆꯥꯎꯔꯕ ꯏꯁꯤꯡꯒꯤ ꯏꯆꯥꯎ ꯑꯃ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯆꯤꯡꯂꯣꯟ ꯀꯌꯥꯅ ꯀꯣꯏꯁꯤꯜꯂꯤꯕ ꯆꯤꯡꯅꯨꯡ ꯑꯃꯗꯅꯤ꯫ ꯃꯁꯤꯗꯒꯤ ꯖꯟꯗꯨꯅ ꯃꯍꯥꯛꯅ ꯀꯥꯎꯒꯦ ꯇꯧꯔꯝꯕ ꯃꯐꯝ ꯑꯗꯣ ꯑꯃꯨꯛ ꯀꯥꯎꯕ ꯇꯣꯛꯂꯒ ꯑꯃꯨꯛ ꯌꯩꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯖꯟꯗꯨ ꯀꯔꯝꯕ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯊꯪ ꯈꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯒꯤ ꯑꯔꯣꯏꯕꯗ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯄ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯃꯁꯤꯒꯤ ꯅꯨꯡꯗꯨꯝꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯍꯥꯏꯔꯤꯕ ꯅꯨꯡꯄꯥꯛꯅ ꯊꯣꯡ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯡꯗꯨꯝ ꯑꯃꯕꯨ ꯎꯔꯛꯄꯗꯒꯤ ꯃꯗꯨ ꯑꯣꯏꯅ ꯀꯥꯎꯊꯔꯒꯦ ꯍꯥꯏꯗꯨꯅ ꯀꯥꯎꯊꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯀꯥꯎꯊꯔꯨꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯣ ꯑꯀꯟꯕ ꯃꯑꯣꯡꯗ ꯖ꯭ꯋꯥꯔ ꯍꯥꯔꯛꯈꯤ꯫ ꯑꯗꯨꯒꯗꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯈ꯭ꯔꯤ꯫ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯈꯤꯕꯒ ꯖꯟꯗꯨ ꯊꯣꯡ ꯍꯥꯡꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯄꯔꯞ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯗꯗꯤ ꯆꯥꯎꯔꯕ ꯑꯍꯣꯕ ꯑꯃ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯖꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕꯗꯣ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯤ꯫ ꯃꯅꯨꯡ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯖꯟꯗꯨ ꯊꯋꯥꯏ ꯈꯨꯋꯥꯞꯇ ꯍꯥꯞꯇꯨꯅ ꯆꯪꯂꯒꯦ ꯈꯟꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯀꯥꯞꯂꯒ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯈꯔ ꯆꯪꯁꯤꯟꯕ ꯐꯥꯎꯕꯗꯗꯤ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯈꯔ ꯃꯈꯩꯗꯤ ꯉꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯆꯪꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯃꯍꯥꯛ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯐꯪꯈꯤꯗ꯭ꯔꯤ, ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯤ, ꯃꯊꯦꯛꯁꯨ ꯊꯦꯛꯂꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯥꯎꯔꯕ ꯐꯖꯔꯕ ꯅꯨꯡꯅ ꯁꯥꯕ ꯂꯩꯇꯦꯡ ꯑꯃꯗ ꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯖꯔꯕ ꯃꯅꯤ ꯑꯃ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯖꯟꯗꯨꯅ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯅꯤ ꯃꯨꯛꯇꯥ ꯑꯗꯨꯕꯨ ꯂꯧꯈꯠꯂꯤ꯫ ꯃꯗꯣ ꯕꯣꯟꯒꯨꯝꯅ ꯆꯥꯎꯔꯞ ꯇꯧꯏ, ꯑꯗꯨꯒ ꯆꯨꯊꯦꯛ ꯅꯥꯏ, ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯖꯟꯗꯨꯅ ꯃꯁꯤꯕꯨ ꯑꯩꯅ ꯌꯣꯟꯊꯣꯛꯂꯕꯗꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤꯕꯨ ꯗꯥꯏꯃꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯗ꯭ꯔꯥꯅꯦ? ꯅꯠꯇ꯭ꯔꯒꯅ ꯗꯥꯏꯃꯟ ꯃꯥꯟꯕ ꯅꯨꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯑꯣꯏꯔꯤꯗ꯭ꯔꯥꯅꯦ? ꯗꯥꯏꯃꯟ ꯀꯔꯝꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦꯅꯦ ꯑꯩꯁꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯜꯂꯒ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯂꯨꯈꯤꯒꯦ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯊꯣꯡ ꯑꯃꯃꯨꯛ ꯂꯩꯔꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯉꯁꯥꯏ ꯃꯍꯥꯛꯅ
ꯇꯥꯏꯃꯟꯅꯤ ꯈꯟꯗꯨꯅ ꯂꯧꯔꯛꯈꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨꯅ ꯍꯥꯡꯒꯗꯕ ꯊꯣꯡꯅꯤ꯫ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯃ ꯌꯦꯛꯂꯒ ꯀꯨꯠꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯟꯗꯨꯅ ꯃꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡ ꯍꯥꯡꯒꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯍꯥꯞꯆꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯞꯆꯤꯟꯈꯤꯕꯒ ꯊꯣꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯛꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ, ꯃꯗꯨꯗꯤ ꯊꯣꯡ ꯑꯗꯨꯅ ꯍꯦꯛ ꯍꯥꯡꯗꯣꯛꯈꯤꯕꯒꯗꯤ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯐꯖꯅ ꯃꯩ ꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯩꯅꯝꯁꯤꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯆꯨꯈꯠꯂꯛꯂꯤꯕ ꯃꯥꯜꯂꯤ꯫ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯂꯩꯔꯝꯕꯗꯨꯗ ꯆꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯉꯥꯏꯇ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯆꯠꯂꯅꯤ꯫ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ, ꯑꯩꯕꯨ ꯃꯁꯤ ꯆꯪꯁꯤꯟꯁꯤꯔꯅꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯁꯤꯟꯈꯤꯕꯒ ꯊꯣꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨ ꯆꯟꯗꯨꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ, ꯃꯁꯤ ꯑꯩ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯊꯣꯛꯄꯁꯤꯗꯤ? ꯑꯗꯨꯝꯅ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯉꯥꯏꯍꯥꯛꯇꯪꯗꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯅꯤ, ꯃꯅꯨꯡꯗꯗꯤ ꯆꯪꯁꯤꯜꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯅꯨꯡ ꯌꯧꯅꯕ ꯄꯔꯞ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯗꯣ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯁꯅꯥ ꯂꯨꯄꯥ ꯅꯠꯇꯦ, ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯅꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯅꯥꯅ ꯁꯥꯕ ꯆꯥꯎꯔꯕ ꯀꯩ ꯑꯃꯗꯤ ꯆꯥꯎꯔꯕ ꯁꯟꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯗꯤ ꯑꯩꯗꯤ ꯀꯔꯝꯅ ꯄꯨꯊꯣꯛꯀꯅꯤ? ꯃꯩ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯎꯔꯔꯣꯏꯗꯕ ꯁꯅꯥ ꯂꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯀꯩ ꯑꯁꯤꯕꯨ ꯃꯅꯨꯡ ꯐꯨꯟꯕ ꯆꯠꯂꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯀꯥꯛꯁꯤꯅ ꯍꯠꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯥꯏꯗ ꯇꯥꯔꯤꯕ ꯁꯅꯥ ꯃꯇꯦꯛꯁꯤꯡ ꯑꯗꯨꯅꯁꯨ ꯊꯣꯝꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯅꯨꯡ ꯐꯨꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯕꯗꯗꯤ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗꯦ꯫ ꯆꯟꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤꯃ ꯑꯩꯅ ꯄꯨꯊꯣꯛꯈ꯭ꯔꯕꯗꯤ ꯃꯁꯤꯅ ꯌꯥꯝꯗ꯭ꯔꯕꯗ ꯀꯔꯣꯔ 2,000 ꯂꯥꯏꯔꯗꯅ ꯀꯔꯣꯔ 1,000 ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯗꯤ ꯀꯔꯝꯅ ꯄꯨꯊꯣꯛꯀꯅꯤ? ꯑꯁꯨꯝꯅ ꯀꯔꯝꯅ ꯄꯨꯊꯣꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯍꯥꯏꯗꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯜ ꯑꯗꯣꯝꯗ ꯃꯩꯅ ꯂꯤꯔꯤ ꯆꯥꯛꯂꯒ ꯃꯩꯕꯨꯜ ꯑꯃꯅ ꯑꯃꯨꯛ ꯃꯨꯠ ꯑꯃꯨꯛ ꯉꯥꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ꯫ ꯆꯟꯗꯨꯅ ꯃꯩꯅꯝ ꯑꯁꯤꯕꯨ ꯑꯃꯨꯛ ꯃꯨꯠ ꯑꯃꯨꯛ ꯉꯥꯟ ꯇꯧꯔꯤꯕꯁꯤꯕꯨ ꯌꯥꯕ꯭ꯔꯥꯅꯦ? ꯕꯂꯞꯃꯛꯁꯨ ꯅꯠꯇꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯄꯔꯞ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯖꯒꯣꯔ ꯑꯃ ꯎꯪꯂꯤ꯫ ꯍꯥꯏꯔꯤꯕ ꯖꯒꯣꯔ ꯑꯁꯤꯅ ꯑꯃꯨꯛ ꯈꯟꯖꯟ ꯑꯃꯨꯛ ꯍꯥꯏꯗꯣꯛ ꯇꯧꯕꯗꯒꯤ ꯃꯩꯅꯝ ꯑꯗꯣ ꯑꯃꯨꯛ ꯃꯨꯠ ꯑꯃꯨꯛ ꯉꯥꯟ ꯎꯍꯜꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯃꯩꯅꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯎꯪꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯥꯏꯔꯨꯕꯗ ꯃꯩꯅꯝ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯖꯔ ꯃꯅꯨꯡ ꯑꯃꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯍꯥꯏꯕꯗꯤ ꯃꯩꯅꯝ ꯑꯗꯨꯅ ꯌꯨꯡꯂꯤꯕ ꯑꯍꯣꯕ ꯑꯗꯨꯗ ꯃꯩꯅꯝ ꯑꯗꯣ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯆꯤꯡꯁꯤꯟꯈꯤꯕꯒ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯥꯎꯔꯕ ꯊꯣꯡ ꯑꯃꯁꯨ ꯅꯥꯀꯟ ꯆꯤꯡꯊꯣꯛꯈꯤꯗꯨꯅ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯍꯥꯡꯗꯣꯛꯂꯨꯕꯗꯗꯤ ꯆꯥꯎꯔꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯕ ꯀꯥ ꯑꯃ ꯂꯩꯔꯝꯂꯤ꯫ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯀꯥ ꯑꯁꯤꯗ ꯆꯤꯡ ꯃꯆꯥ ꯑꯃꯕꯨ ꯈꯤꯟꯕ ꯆꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯂꯤ꯫ ꯃꯍꯥꯛꯅ ꯆꯪꯁꯤꯟꯈꯤꯕꯗ ꯄꯩꯗꯨꯅ ꯁꯝꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗꯨꯗꯤ ꯆꯥꯎꯔꯕ ꯆꯤꯡꯗꯨꯝ ꯑꯃꯒꯤ ꯃꯈꯣꯡꯗ ꯀꯛꯆꯤꯡ ꯑꯃ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯤꯡꯗꯨꯝ ꯄꯩꯈꯠꯂꯤꯕ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯈꯠꯄꯗ ꯉꯛꯂꯤꯗ ꯅꯥꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯈꯠꯈꯤꯕꯗ ꯐꯖꯔꯕ ꯂꯤꯛꯐꯥꯡꯁꯤꯡ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥꯒꯤ ꯂꯩꯇꯦꯡ ꯀꯌా ꯑꯃꯁꯨ ꯇꯥꯔꯤ꯫ ꯁꯅꯥꯒꯤ ꯃꯤꯡꯁꯦꯟ, ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯃꯗꯤ ꯆꯥꯎꯔꯕ ꯁꯥꯁꯤꯡꯒꯤ ꯃꯤꯇꯝ ꯃꯌꯥꯝ ꯑꯃꯁꯨ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯁꯅꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃ ꯄꯥꯏꯈꯠꯂꯒ ꯃꯍꯥꯛꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯤ ꯃꯁꯦ ꯑꯁꯦꯡꯕ ꯁꯅꯥꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯟ ꯑꯃ ꯃꯍꯥꯛꯅ ꯎꯖꯕꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯄꯨꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯁꯨꯔꯨꯡ ꯑꯃ ꯍꯨꯠꯇꯣꯛꯂꯒꯦ, ꯑꯗꯨꯗꯨꯒ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯊꯪ ꯍꯣꯟꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯄꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡꯒꯤ ꯃꯤꯇꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯃꯗꯤ ꯂꯩꯇꯦꯡꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯍꯥꯛꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯐꯖꯔꯕ ꯀꯩꯔꯥꯛ ꯑꯃ ꯁꯦꯝꯂꯤ꯫ ꯑꯗꯨꯕꯨ ꯇꯨꯒꯗꯕ ꯀꯩꯔꯥꯛ ꯅꯠꯇꯦ, ꯆꯥꯎꯔꯕ ꯁꯥꯃꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯃꯗꯤ ꯁꯅꯥꯅ ꯁꯥꯕ ꯂꯩꯔꯤꯕ ꯆꯥꯎꯔꯕꯁꯤꯡ ꯑꯗꯨꯗ ꯀꯤꯁꯟꯗꯨꯅ ꯁꯦꯝꯕꯅꯤꯅ ꯇꯨꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯊꯛ ꯌꯧꯔꯛꯄꯗꯗꯤ ꯃꯍꯥꯛ ꯅꯤꯡꯕ ꯀꯥꯏꯔꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕꯗꯨꯗꯤ ꯅꯨꯡꯅꯤ꯫
ꯃꯗꯨꯕꯨ ꯊꯨꯒꯥꯏꯔꯒ ꯃꯊꯛꯇ ꯐꯥꯎꯒꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯆꯧꯕ ꯃꯦꯆꯤꯟ ꯑꯃꯅ ꯍꯨꯠꯄꯗ ꯐꯥꯎꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏꯁꯨ ꯑꯃꯠꯇ ꯌꯥꯎꯔꯛꯄ ꯅꯠꯇꯦ ꯑꯗꯨꯒ ꯊꯣꯠꯈ꯭ꯔꯕ ꯁꯅꯥꯁꯤꯡ ꯑꯗꯨꯅꯁꯨ ꯍꯨꯠꯄꯗ ꯌꯥꯒꯗꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯁꯨꯔꯨꯡ ꯑꯗꯣꯝꯗ ꯈꯖꯤꯛ ꯈꯖꯤꯛ ꯍꯣꯡꯗꯣꯛꯈꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡꯗꯨꯗꯤ ꯉꯁꯥꯏꯅ ꯂꯣꯟꯁꯤꯜꯍꯧꯔꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯑꯃꯨꯛ ꯈꯟꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯄꯨꯗꯕꯤꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯀꯔꯝꯅ ꯍꯥꯡꯗꯣꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠꯅꯁꯨ ꯃꯨꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯃꯊꯪ ꯃꯊꯪ ꯐꯥꯎꯗꯣꯔꯛꯂꯤ ꯃꯩ ꯃꯊꯪ ꯃꯊꯪ ꯉꯥꯜꯂꯛꯂꯤ ꯑꯗꯨꯒꯗꯤ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯗꯨꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯉꯪꯕꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯛꯂꯤ ꯖꯟꯗꯨ ꯆꯦꯟꯐꯝ ꯂꯩꯇꯦ ꯀꯔꯣꯝꯗ ꯆꯦꯟꯒꯅꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯃꯍꯥꯛ ꯐꯨꯡꯕꯪꯅꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯂꯥꯛꯄꯗꯤ ꯎꯗꯦ ꯖꯟꯗꯨꯅ ꯀꯔꯣꯝꯗꯅꯣ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯀꯔꯤꯅꯣ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯨꯝꯗꯨꯅ ꯂꯥꯛꯂꯤ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯗꯨ ꯉꯁꯥꯏ ꯆꯥꯎꯔꯕ ꯀꯥ ꯑꯆꯧꯕ ꯍꯣꯜꯒꯨꯝꯅ ꯆꯥꯎꯔꯕ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯆꯤꯡꯗꯨꯝ ꯄꯩꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯨꯅ ꯌꯦꯡꯂꯨꯕꯗ ꯆꯤꯡꯗꯨꯝꯒꯨꯝꯅ ꯄꯩꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯍꯤꯡꯆꯥꯏ ꯌꯥꯏꯇꯕ ꯃꯥꯟꯕ ꯑꯃ ꯃꯍꯥꯛ ꯇꯞꯅ ꯂꯤꯈꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯌꯥꯝꯂꯕ ꯃꯉꯣꯟꯗ ꯅꯟꯁꯤꯜꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯐꯥꯎꯒꯠꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯖꯟꯗꯨꯗꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯈꯤꯗ꯭ꯔꯤ ꯃꯍꯥꯛ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯉꯁꯥꯏ ꯂꯣꯟꯁꯤꯟꯈꯤꯕ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ ꯀꯔꯤ ꯀꯝꯗꯧꯔꯒ ꯍꯥꯡꯒꯗꯒꯦ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏ ꯃꯍꯥꯛꯅ ꯗꯥꯏꯃꯟ ꯑꯃꯥꯟꯕ ꯁ꯭ꯇꯥꯔꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯞꯐꯝ ꯑꯃ ꯊꯦꯡꯅꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯇꯥꯔꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯗꯥꯏꯃꯟ ꯑꯃ ꯍꯥꯠꯂꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯒꯗꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯖꯟꯗꯨꯅ ꯍꯥꯏꯔꯤꯕ ꯗꯥꯏꯃꯟꯅ ꯁꯥꯕ ꯚꯤꯔꯥꯃꯅꯤꯃꯨꯛꯇꯅ ꯁꯥꯕ ꯁ꯭ꯇꯥꯔꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨꯗꯤ ꯑꯁꯣꯝ ꯃꯄꯥꯟꯗ ꯊꯝꯍꯧꯔꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯑꯁꯣꯝꯗ ꯂꯩꯍꯧꯔꯤꯕ ꯄꯣꯠ ꯑꯗꯨꯕꯨ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯗꯕꯅ ꯑꯩꯅ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯊꯅꯝꯂꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯪꯁꯤ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯖꯟꯗꯨꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯉꯁꯥꯏ ꯁꯅꯥ ꯂꯨꯄꯥ ꯃꯔꯛꯇꯒꯤ ꯐꯥꯎꯒꯠꯂꯛꯈꯤꯕ ꯃꯤꯔ ꯁꯥꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯖꯟꯗꯨ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯉꯁꯥꯏꯒꯤ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯇꯥꯁꯤꯜꯂꯔꯤ ꯖꯟꯗꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯏꯀꯣꯏ ꯀꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯏꯀꯣꯏ ꯀꯣꯏꯅ ꯑꯁꯨꯝ ꯆꯦꯟꯅ ꯑꯗꯨꯃꯛ ꯁꯤꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯀꯔꯤꯅꯨꯡꯒꯤ ꯃꯊꯛ ꯑꯁꯤ ꯇꯧꯖꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯋꯥꯔꯧꯅ ꯀꯞꯆꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯈꯠꯂꯛꯄꯒꯤ ꯁꯥꯎꯝ ꯐꯪꯕꯗ ꯃꯍꯥꯛꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯤꯒꯤꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯥꯎꯒꯠꯂꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯖꯟꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯦꯟꯕꯗꯣ ꯉꯥꯏꯇ ꯅꯥꯟꯊꯨꯔꯤ ꯑꯗꯨꯗꯨꯒ ꯆꯤꯡꯈꯠꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯄꯩꯔꯤꯕꯗꯣ ꯍꯣꯝ ꯂꯥꯎꯕ ꯂꯩꯉꯣꯏꯒꯤ ꯆꯤꯡ ꯑꯃꯗ ꯆꯤꯡꯈꯠꯄꯒ ꯆꯞ ꯃꯥꯟꯅꯔꯤ ꯖꯨꯔꯣ ꯑꯗꯨꯃꯛ ꯅꯤꯡꯈꯥꯏꯔꯛꯂꯤ ꯆꯤꯡꯈꯠꯄ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯖꯟꯗꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯦꯞꯈꯠꯂꯛꯂꯤꯕ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ ꯑꯗꯨꯝꯅ ꯖꯟꯗꯨꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯥꯛꯈꯤꯕ ꯃꯤꯔ ꯁꯥꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯏꯟꯅꯔꯛꯈꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯦ ꯖꯟꯗꯨꯅ ꯈꯪꯕꯗꯒꯤ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯣꯏꯅꯃꯛ ꯀꯨꯞꯁꯤꯟꯗꯨꯅ ꯂꯣꯠꯂꯤ ꯑꯁꯨꯝꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯀꯨꯞꯁꯤꯜꯂꯒ ꯂꯣꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯍꯧꯖꯤꯛ ꯃꯍꯥꯛꯄꯨ ꯊꯤꯔꯛꯂꯤꯕ ꯃꯤꯔ ꯁꯥꯔ ꯂꯥꯏꯔ ꯈꯪꯗꯕꯗꯣ ꯀꯣꯏꯆꯠ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯅ ꯈꯪꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯥꯎꯒꯠꯂꯛꯈꯤꯕ ꯑꯗꯨꯁꯨ ꯁꯨꯔꯨꯡ ꯑꯁꯤꯗ ꯑꯩꯒꯨꯝꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯊꯤꯕ ꯆꯪꯂꯛꯈꯤꯕ ꯃꯤꯑꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯁꯨ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯑꯩꯅ ꯂꯣꯠꯂꯤꯕ ꯑꯁꯤꯒꯨꯝꯅ ꯁꯅꯥ ꯂꯨꯄꯥ ꯃꯔꯛꯇ ꯈꯨꯝꯖꯤꯟꯗꯨꯅ ꯂꯣꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯣꯠꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯪꯗꯨꯅ ꯑꯗꯨꯃꯛ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯛꯂꯤ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯆꯠꯂꯤꯕꯗꯣ ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯩꯔꯕꯗꯤ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯁꯤꯔꯒꯗꯧꯔꯤꯕꯅꯤ
ꯖꯟꯗꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯇꯣꯔꯆ ꯂꯥꯏꯠ ꯆꯥꯎꯔꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯕꯗꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯂꯒ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯊꯩꯗꯣꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯀꯥꯜ-ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯂꯒ ꯇꯞꯅ ꯂꯤꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯤꯕ ꯃꯤꯔ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯗꯣ ꯃꯍꯥꯛꯄꯨ ꯃꯅꯝ ꯅꯝꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯖꯟꯗꯨꯅ ꯃꯍꯥꯛꯀꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯉꯥꯜꯍꯜꯂꯒ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯤꯔ ꯁꯥꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯗꯣꯝꯗ ꯂꯪꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯟꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯄꯥꯏꯔꯛꯂꯒ ꯃꯅꯥꯛꯇ ꯇꯥꯕ ꯑꯗꯨꯗ ꯍꯤꯡꯆꯥꯕꯔꯥ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯑꯗꯣ ꯏꯉꯛ ꯉꯛꯇꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯒꯤ ꯃꯩꯉꯥꯟꯗ ꯄꯥꯈꯠꯇꯨꯅ ꯃꯍꯥꯛꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯗꯨꯒ ꯆꯪꯁꯜꯂꯛꯂꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯁꯅꯥꯒꯤ ꯂꯩꯇꯦꯡ ꯈꯔꯅ ꯊꯣꯝꯖꯤꯜꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯗꯤ ꯍꯣꯠꯇꯅ ꯆꯦꯜꯍꯧꯔꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯞꯈꯠꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯍꯥꯛꯅ ꯂꯧꯁꯤꯟꯗꯨꯅ ꯇꯨꯁꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯄꯠꯂꯕ ꯀꯪꯂꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯧꯈꯠꯂꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯪꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯈꯥꯎ ꯑꯗꯣ ꯃꯍꯥꯛꯅ ꯎꯔꯤ꯫ ꯈꯥꯎ ꯑꯗꯨꯗꯅ ꯀꯔꯤ ꯌꯥꯎꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯃꯅꯤꯃꯨꯛꯇꯥꯒꯤ ꯁ꯭ꯇꯥꯔꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯊꯦꯡꯅꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯣ ꯅꯤꯄꯥ ꯑꯗꯨꯅ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯃꯁꯤꯗꯒꯤ ꯖꯟꯗꯨꯅ ꯂꯥꯏꯕꯛ ꯐꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯗꯨ ꯄꯨꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯍꯥꯡꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯃꯗꯨ ꯍꯥꯞꯐꯝ ꯑꯃ ꯎꯈꯤꯕꯗꯣ ꯎꯕꯗꯒꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯨꯔꯛꯂꯤꯕ ꯗꯥꯏꯃꯟꯒꯤ ꯁ꯭ꯇꯥꯔꯒꯤ ꯃꯑꯣꯡ ꯃꯥꯟꯕꯗꯣ ꯍꯥꯞꯆꯤꯟꯕꯗꯒꯤꯗꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯈꯤ꯫ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯤꯔ ꯁꯥꯔ ꯂꯥꯏꯔ ꯈꯪꯗꯕ ꯍꯤꯡꯆꯥꯏꯌꯦꯛꯇꯕ ꯃꯥꯟꯕ ꯃꯤ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯄꯗꯤ ꯖꯟꯗꯨ ꯅꯪꯍꯧꯔꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯃꯄꯥꯟ ꯊꯣꯛꯈꯤꯕꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯅ ꯃꯅꯨꯡ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯍꯥꯞꯂꯝꯕ ꯃꯅꯤꯃꯨꯛꯇꯥꯒꯤ ꯁ꯭ꯇꯥꯔꯒꯤ ꯃꯑꯣꯡ ꯃꯥꯟꯕꯗꯣ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯨꯏꯅ ꯂꯩꯕ ꯐꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯂꯩꯔꯝꯈꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯅꯤꯃꯨꯛꯇꯥ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯖꯟꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯅ ꯑꯃꯨꯛ ꯊꯝꯂꯤꯕꯖꯥꯠꯅꯣ? ꯃꯐꯝ ꯑꯁꯤꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯃꯐꯝ ꯑꯁꯤ ꯂꯥꯏ ꯇꯤꯟꯅ ꯉꯥꯛꯂꯒ ꯊꯝꯂꯕꯖꯥꯠꯅꯤ꯫ ꯑꯩꯕꯨ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯁꯅꯥ ꯈꯔꯁꯤ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯅ ꯐꯔꯒꯅꯤ꯫ ꯌꯥꯝꯈ꯭ꯔꯕ ꯁꯅꯥꯁꯤꯡꯁꯤ ꯑꯩꯅ ꯐꯪꯕ ꯏꯇꯤꯛ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯖꯟꯗꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯁꯅꯥ-ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯈꯔ ꯈꯣꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯃꯍꯥꯛ ꯃꯅꯪꯒꯟꯗ ꯄꯣꯠꯁꯤꯜꯂꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯍꯥꯡꯗꯣꯛ ꯊꯅꯝꯂꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕꯅꯁꯨ ꯍꯥꯡꯗꯣꯛꯄ ꯅꯥꯏꯅꯗꯅꯕ ꯑꯗꯨꯝ ꯊꯅꯝꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯈꯣꯡꯅ ꯀꯥꯎꯊꯈꯤꯕ ꯅꯨꯡꯗꯨꯝ ꯑꯗꯣ ꯃꯍꯥꯛꯀꯤ ꯅꯨꯡꯗꯨꯝ ꯑꯗꯨꯒꯤ ꯃꯈꯣꯡ ꯋꯥꯏꯗ ꯆꯥꯎꯔꯕ ꯊꯧꯔꯤ ꯑꯃ ꯀꯤꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯊꯧꯔꯤ ꯑꯗꯣ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯤꯡꯁꯤꯟꯈꯤꯕ ꯃꯇꯝꯗ ꯅꯨꯡꯗꯨꯝ ꯑꯗꯨꯁꯨ ꯌꯥꯎꯅ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯡꯗꯨꯝ ꯑꯗꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯃꯐꯝ ꯆꯥꯅ ꯍꯦꯛ ꯂꯩꯈꯤꯕꯒ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯅ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ꯫ ꯏꯃꯥꯟꯅꯕ ꯃꯌꯥꯝꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯒ ꯑꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯆꯠꯅꯅꯕ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯥꯎꯔꯕ ꯀꯔꯤ ꯁꯥꯅꯣ ꯈꯪꯗꯕ ꯃꯔꯥꯡ ꯂꯥꯡꯕ ꯃꯆꯤ ꯑꯃꯗꯤ ꯃꯁꯥ ꯌꯥꯝꯅ ꯄꯥꯟꯕ ꯁꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯖꯟꯗꯨ ꯄꯥꯈꯠꯈꯤꯕꯅ ꯂꯣꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯀꯔꯣꯝ ꯆꯦꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯟꯗꯨꯁꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤ꯫ ꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯌꯥꯡꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯍꯥꯟꯕꯗ ꯂꯤꯊꯣꯔꯛꯈꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯍꯣꯕ ꯂꯝꯕꯤ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯅꯅꯕ ꯍꯣꯠꯅꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯤ ꯆꯜꯂꯤ ꯑꯗꯨꯕꯨ ꯃꯅꯪꯒꯟꯗ ꯄꯨꯔꯤꯕ ꯈꯥꯎꯗꯨꯗꯤ ꯂꯤꯁꯟꯕꯗ ꯆꯟꯗꯕꯗꯒꯤ ꯈꯥꯎ ꯑꯗꯨ ꯃꯍꯥꯛꯅ ꯊꯥꯗꯔꯝꯂꯒ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯆꯪꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯕు ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨꯁꯨ ꯆꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯐꯥꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯖꯟꯗꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯔꯞ ꯆꯪꯁꯤꯟꯈꯤꯕꯅ ꯃꯊ꯭ꯋꯥꯏ ꯐꯥꯎꯕꯗ ꯍꯤꯡꯍꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯅꯥ ꯑꯃꯠꯇ ꯐꯪꯍꯧꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯟꯗꯨꯗꯣ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯔꯞ ꯂꯤꯊꯣꯛꯂꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯄꯔꯞ ꯂꯥꯛꯈꯤ꯫
asumna pung kaya laklaba matungda ngasai mahana changnakiba chingnung adugi ahoba surung adugi mahak lithurakli mafam ado pumbam mammi numidangi matam oibanina jandu nungpak aduda phamlaga sor thabet thabet holi masidagidi mahakna yumda halage aduga mamanaba singda hairaga mafabasida khuju kulai kaya puraga laklage haiduna wakal khanduna hagolakpada mahakki mananganda karino matawi haiduna makuna marubada chot chot launa I taiduna leiramlei mado atai kresunati ngasai mahakna chino matamda sa aduna mangonda khotkibanani mahakna khawado hapchanba chandre surungaduda lisenbada chandre haduna loktholaga surungadugi mapanda thadarama matamadda sa aduna mahakki mananganda khotkibani adubu mahakti pakhatman khibana manungda changkhibani adubu hawjikta mahak chaina fangakli aduga makok adusu ngawba hawrakli masidagidi mahak masa ado makok ngauri tongna mafam adudagi lakli aduga mahakna ten khanduna thamli mafam adugi manak joroklabada mayum hankhina boidamukta kumtharakhi mahakna kumtharaka matamda mahaki khongaw adugi furit khawta karigumba matumba ma yawbudagi karino hadina jenglubada sanana saba uchi achobamagi mitam odun leramli madu uda jandu jamna harauki mato ngasai mahakna hapjin khiba jani jandu madu pairaga mahak jumlomde jorakhi masigi matung jandu mayum jorobada mahak jamna kanna analayong khangdana narakhi mahak mamanaba singsu mahak manakta araba hangbal lakhi adubu mahak matamadudadi ango ophaigum churon paron lonba sa thokle sana tanarakle hingchabnai bu phagadori yamlaba sana lupa singni nakhoi unindra haiduna ma thokpa moi mokok samataba wa kaya ama hairi matawa sumna jandu ngauri phairi tongna numit khara naramlaba matung da mahak taibang pan thadokhi masidagidi mahakna puraklamba sanana saba usi ado mama papa singna kaithoklaga mungmunung budi sijinaki adubu jandudi mathwai mangki wariasi matang asida loisinjari wariasi lanthokchaba matamda soikhilankiba wahi wata khibi tabiriba punamakna chil chaungna ngakbigadi mayambu aroibada amukka hanna khurumjari